ꯁꯦꯜꯁꯤꯌꯁꯤꯡ ꯇꯥꯔꯤꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯅꯤ ꯃꯁꯤ ꯄꯤꯁꯦ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯇꯧꯁꯤꯟꯅꯕ ꯀꯥꯞꯁꯤꯟꯅꯕ ꯀꯩꯁꯨ ꯌꯥꯔꯣꯏ ꯐꯤꯂꯝꯒꯤ ꯀꯔꯤꯒꯤ ꯂꯤꯂꯥꯒꯤ ꯇꯧꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯆꯤꯞ ꯂꯧꯊꯣꯛꯅꯕꯒꯤ ꯔꯤꯃꯨꯚ ꯇꯧꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯆꯦ ꯄꯤꯁꯤꯜꯂꯝꯃꯤꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯤꯗꯤꯌꯥꯗ ꯃꯌꯥꯝ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯑꯗꯨꯒ ꯃꯣꯏꯅ ꯁꯥꯏꯟ ꯇꯧꯔꯒ ꯄꯤꯁꯤꯟꯈꯤꯕꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯅ ꯂꯩꯈꯤꯕꯒꯤ ꯐꯤꯕꯝꯗꯨ ꯏꯟꯗꯤꯌꯥꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯤꯂꯤꯇꯔꯤꯗ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ ꯀ꯭ꯂꯦꯝ ꯇꯧꯅꯔꯤꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯩꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯗ꯭ꯔꯣꯟ ꯇꯧꯔꯒ ꯕꯣꯝ ꯊꯥꯗꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯗ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯐꯝꯗꯨꯒꯤ ꯂꯩꯔꯤꯕꯁꯤꯡꯅ ꯈꯪꯉꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤ ꯌꯧꯔꯐꯥꯎꯗ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯂꯩꯅꯤ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯇꯧꯔꯝꯃꯤ 30ꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤ ꯍꯤꯁꯇ꯭ꯔꯤꯗꯤ ꯂꯩꯅꯤ ꯇꯧꯕꯇꯕꯨ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏ ꯐꯥꯀꯠꯂꯒ ꯅꯩꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯣꯐꯀꯣꯔꯁ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯔꯛꯏꯕ ꯆꯍꯤ 5 ꯊꯥ 8 ꯁꯨꯖꯤꯜꯂꯛꯏꯕ ꯐꯤꯕꯝꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜꯁꯤꯅ ꯀꯌꯥ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯤꯒꯦꯁꯦ ꯌꯥꯝꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅꯦꯕ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15ꯗ ꯍꯥꯏꯕ ꯇꯥꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯅꯥꯒꯥꯒꯤ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯀꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯀꯧꯔꯒ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯐꯦꯌꯔꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯦ ꯑꯣꯐꯀꯣꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯐꯦꯌꯔꯁ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯆꯠꯂꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯌꯥꯎꯈꯤꯗꯦ ꯀꯟꯇ꯭ꯔꯣꯂꯔ ꯈꯛꯇ ꯌꯥꯎꯔꯀꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯆꯤꯐ ꯅꯩꯅꯈꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯩꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯕ ꯌꯥꯝꯅ ꯂꯨꯁꯤꯠ ꯑꯣꯏꯕ ꯌꯥꯝꯅ ꯚꯤꯕꯤꯠ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯡꯕꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯀꯟꯐ꯭ꯌꯨꯖꯟ ꯁ꯭ꯇꯦꯠ ꯑꯃꯗꯅꯤ ꯂꯩꯔꯤꯁꯤ ꯑꯣꯟ ꯗ ꯑꯗꯔ ꯍꯦꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯀꯝꯑꯥꯎꯠ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯔꯤꯖꯜ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟ ꯗ ꯀꯟꯇ꯭ꯔꯔꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ 19 ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯅꯕꯒꯤ ꯔꯤꯃꯨꯚ ꯇꯧꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯆꯦ ꯄꯤꯁꯤꯜꯂꯝꯃꯤꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯤꯗꯤꯌꯥꯗ ꯃꯌꯥꯝ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯑꯗꯨꯒ ꯃꯣꯏꯅ ꯁꯥꯏꯟ ꯇꯧꯔꯒ ꯄꯤꯁꯤꯟꯈꯤꯕꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯅ ꯂꯩꯈꯤꯕꯒꯤ ꯐꯤꯕꯝꯗꯨ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯛꯅꯤꯡꯕ ꯋꯥꯍꯪꯗꯤ ꯌꯥꯝꯅ ꯁꯦꯡꯕ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯗ 40 ꯏꯌꯔꯁꯀꯤ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ 30 ꯏꯌꯔꯁꯇ 20 ꯏꯌꯔꯁꯀꯤ ꯃꯗꯨꯒꯤ ꯅꯩꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯥꯕꯁꯤ ICUꯗ ꯂꯩꯔꯕꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯈꯟꯕꯒꯤ ꯃꯇꯝ ꯑꯣꯏꯕꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒ ꯂꯥꯛꯑꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯍꯤ ꯑꯃꯒ ꯊꯥ 9 ꯁꯥꯡꯗꯣꯔꯛꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯀꯔꯤ ꯂꯩ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯀꯧꯔꯒ ꯐꯖꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯀꯟꯇ꯭ꯔꯣꯂꯣꯀꯦꯇꯔ ꯑꯃꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯌꯥꯎꯅ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯌꯥꯎꯅ ꯌꯦꯡꯉꯣ ꯅꯈꯣꯏ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯂꯥꯛꯑꯣ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯂꯥꯛꯑꯣ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯅꯥꯒꯥꯒꯤ ꯂꯥꯛꯑꯣ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯦꯖꯣꯔ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯂꯥꯛꯑꯣ ꯐꯝꯃꯀꯥꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏ ꯐꯨꯅꯒꯗꯕ ꯆꯩꯅꯒꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯗꯨ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯨꯅꯤ ꯃꯃꯥꯡꯒꯤ ꯑꯣꯛꯇꯣꯕꯔ 15ꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯧꯁꯤꯜꯂꯤ ꯅꯥꯒꯥꯒꯤ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ ꯍꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯀꯨꯀꯤꯒꯤ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ ꯍꯥꯏ ꯃꯗꯨꯅꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯁꯦꯡꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯉꯥꯛꯇꯪ ꯂꯩꯔꯤꯉꯩ ꯀꯟꯀ꯭ꯂꯦꯞ ꯑꯃꯗ ꯑꯃ ꯍꯥꯏꯕ ꯁꯤ ꯑꯗꯒꯤ ꯑꯥꯔꯃꯤ ꯆꯤꯞ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯕ ꯁꯣꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯊꯥꯈ꯭ꯔꯕ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏꯕ ꯌꯥꯝꯅ ꯅꯦꯔꯦꯇꯤꯞꯁꯤ ꯌꯥꯝꯅ ꯃꯁꯤꯡꯁꯤ ꯌꯥꯝꯈꯠꯂꯛꯑꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯕ ꯍꯦꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒꯤ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯉꯁꯥꯏ ꯄꯟꯕꯗꯁꯨ ꯌꯥꯎꯕꯤꯈꯤꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯖꯔꯔꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯣꯛꯇꯔꯅꯥꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯜꯍꯟꯕꯤꯔꯣ ꯀꯥꯏꯅꯒ ꯏꯀꯣꯒꯤ ꯃꯌꯥꯝꯅꯒ ꯊꯣꯛꯂꯛꯑꯒ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯈꯟꯊꯕ ꯃꯇꯝ ꯌꯧꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯗꯤ ꯍꯤꯁꯇ꯭ꯔꯤ ꯐꯒꯠꯇꯅ ꯃꯥꯅ ꯑꯗꯨ ꯇꯧꯔꯝꯕꯅꯤ ꯃꯥꯅ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯑꯗꯨ ꯇꯧꯔꯝꯕꯅꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯑꯗꯨ ꯇꯧꯔꯝꯕꯅꯤ ꯃꯗꯨ ꯅꯠꯇꯦ ꯑꯦꯠ ꯗ ꯃꯣꯃꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯥꯕꯁꯦ ꯃꯁꯤ ꯂꯥꯌꯦꯡꯕꯗ ꯃꯊꯧ ꯇꯥꯏꯅ ꯊꯝꯖꯒꯦ ꯑꯃꯤꯇ ꯀꯧꯊꯨꯒꯨꯝꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯊꯥꯗꯔꯛꯇꯅ ꯅꯨꯄꯤ ꯄꯥꯟꯗꯅ ꯁꯤꯈꯤꯕ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯕꯦꯊꯦꯜꯗꯒꯤ ꯆꯪꯉꯒ ꯍꯧꯖꯤꯛ ꯀꯧꯇꯨꯛꯀꯤ ꯂꯩꯔꯤꯕ ꯃꯔꯛꯁꯤꯗ ꯀꯥꯞꯊꯔꯛꯑꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯅ ꯇꯧꯗꯨꯅ ꯂꯩꯔꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯃꯃꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏ CRPF ꯀꯦꯝ ꯑꯃꯗꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯉꯤ ꯑꯗꯨꯅ ꯃꯃꯥꯡꯁꯨ ꯂꯩꯈ꯭ꯔꯦ ꯗ꯭ꯔꯣꯟꯁꯤ ꯍꯧꯖꯤꯛꯁꯤ ꯗ꯭ꯔꯣꯟꯁꯤꯅ ꯁꯤꯖꯤꯟꯅꯗꯅ ꯑꯩꯈꯣꯏ ꯖꯦꯃꯔ ꯍꯥꯞꯄꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯖꯦꯃꯔꯁꯤ ꯀꯗꯥꯏꯗꯐꯥꯎꯗ ꯍꯥꯞꯄꯤꯕꯅꯣ ꯍꯥꯏꯕ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ BDF ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯁꯦꯀꯨꯔꯤꯇꯤꯁꯦ ꯀꯩꯗꯧꯔꯤꯒꯦ ꯑꯩꯈꯣꯏ 70,000 ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤꯒꯤ ꯑꯗꯨꯒ ꯍꯤꯜꯒꯤ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤ ꯀꯔꯤꯅꯣ ꯖꯁ ꯌꯦꯡꯕ ꯈꯛꯇꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯪꯉꯒ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ
yamna sophisticated weapon sinadana drone sinadana tawroni mamang hai re na su of course the lady khanga de koi helicopter sinabi ai India si Pitri ki oina adumba military da mari suba position da lay na mayam haina ni claim to ngari bine duna swai da hauji lay ba jagas dei da hang ne tara numai capsule adagi drone tawraga bomb thada da hai si koi media da adu loina ma koi apum du lay ba sing khanga ga lay bine duna swai si yoro ba da koi central force sing si sin da gi mong da lay si yam lay ba thibani aw na hang ne tana koi ko ki jagas da adu ga trong law gi jagas da dum nak na lebini koi sa ma so ai tsar re trong gi de ba jagas sing nak na ba dum una ba jaga ni moi kem le ba jaga se dum labuk to power ko ana swai da una na jaga le ba jaga ni ado na han so kuna liti ne report to gi ni kholi kangchup ki kimkhom de le ba myam sing ni jaga se du yeng view community hall gi kari de gi myam do no moi pan de gi mami loi le ni duna sei de le ri ba adi trong law gi su khoi ngana gi film du da dum lanjenary ha ba yum de kine bani na biyo ma ga chenary ha gi report su le ana swai da action na ma darga loi sum action to rakani hai ba gi ngai bu na ta ba central government su yam thamoi seng bachangi ana size da festival ma lakpa laliba tang amasi most akoi yam mutam da nabe bagi tang amasi akoi ki kut pangchok puni miss kut ka khandana akoi ki kangbu singi kut ki chen mijo kangbu singi da thangana dum leiba poni edu da tang ani da akoi da sakau bata ba mayam ma akoi su yongna ri bani ona kut amasung sakau bagi ani gi darshan lak pasu leiba film ni aduna size da central force na yam da fajana thamoi seng na control to goma changi ai mang the haije re leiba darkar leiba security force of the option biro disam do views ni ulai binary basing si hana pahan biganu king gisu aduga tam gisu madu to lete behind sin kai leiba project me amadagi leiba geopolitics me am leigari du ya khang ai me am sum phongdo ga leibani madu da hen ne no daga su amna thamo sheng ba ma as a leader central government sigi central government sigi oi ba thamo sheng ba ma darkar oi haidana ai thamsage no zakoba manipur yoni yamna singthani ngai oi ba bawung mapasi nazaba ningon na laaga ari tamina dana yamna duga bawung mapasi na ge su ngamzaba kurwa bakti dana yamna siba aduga bawung mapagi ba mari duni su ni sida lo na magmung mong dana ari utai sanami dana tamina to na dugo adagi from sia hoki ba ei do amba ni triki me hum dagi ore ki ba tu madana ore ka na ma ngi ti anta ta ko to na ti de oi tumina koi to na dress na na set na adagi to na ta ko tumina dress samasya laga dum chat ko khotpa ya du je ko dum ugi adu handaki si sum to amba henna ko gi chingmi tammi gi achuba ta ko na to to dang ro pa maru ni chingmi tammi ta ko da to dang ro ga anes ko ka mu na koi adagi si ko ta ko ro ai balai ya to pa ka mu na dum ko ni hai ba ka mu su lai aduna masdaida kanana su nang bu ko nu na taga nang bu ko hai ba gi na kan da restriction ko pi ba ngommu magi apam bani adun legang su nang hanak ta ko ya ro hanak tin su ya adun live one sida koi baru ni iko gi nimol sin hai ba hek lu hungman nongalaga rin kem da lak ki manga na chako bu yaw du wal ta ba yam ngai ta ba emotional oi ko pawi amna yo ni pun sida lu hong ba hai se anoba journey sta sta thangalak ni madu lu hongman nongan madu dagi kela ga le ga ngasi bo ki le pa ma tako ba yaw da ba ban manga ne tako bu to na lai ga hai ba aduna moi go ba dakina hai ba tai madu de khoi maste pasam sagi mayum da alan biro madu na khoi ningol tako bagi khoi dakina ne na khoi lawje da ki hai na ngara amna thawai ni wai tana madu kana pi ta na pudo bu am du yam ngai to poni ada yari ba kai da nga swai kamai to na khoi habji na han ti center da ki pisa bi khare yum lisin tare ne sarani hai na chimma me ama adagi case में आमा अदगी फुटबॉल तब वर्ल्ड क्लास साने में आमा फोंदो की भलाई हजिक प्रजाना पामिसदी हजिक जिमक परिबा फिबम से क्वेश्चन भी हनी वर्ल्ड क्लास की तौबा ए तो होय अबा कोंथां नि मदु पते है बनते अदना सिदा ममि तक नबी ता जिता की दखनादी कोई मसा मसा की मयुमदा हंजरा कांदा मायना पोथा दबा यामना नुमाइबो फैमिली मा कोई से वाना थबो सु बु थौ सु नतगा सिंग चलसु हला कांदा चागला सम थतना मसु मसा सिंग उनदना वरी मताई सादा नुमाइना लेगदबा कुसी बरे दो ngasi dedicated house manungda ikraba 10 by 8 udra area du manungda leiduna magi sagi private life home su lei leiba matai adigi manembo maku haiba so am si madu maku loina lapthuk nara kanda masi hingaiba adu hajik amna ku pabani
कोई मागी सुसाइडल टेंडेंसी लाक्तना होय ममांगा सुसाइडल टेंडेंसी लाक्तना अदुम सुसाइड तौरगा लेगदब यावरे अनु साइड याम कुमना खन्ना बियु करी तौरगा हालिबा इशू सिलोशनगदगे लेरिबा चेल्स के सिंग में तारिबा मित्त के पी ताबा यसी यामना मरु एबरे मसी पी से थमोदगी थोरकनी अदना कपसनबा उसबियारो फिल्म की करीगी लीलागी तौरना तोआन अमनी मदुसु थमोद प्रेम हौदगति तोसनबा अदु बेक स्टेशन लगा कप यावरे अदना फाइदा याम दरकार ओइसनी अदना लेरिबा या होगी माइबल सिंह हरि भाई के सिंह हरि सिंह की कई लेबी याबगे खना बियु कोई खरा मना कौजबा यामना धुम नाम तौदना दगी तौदु तौबिगनु अइसु अपलनी चतुरो दम कम ड्रेस समस्या लगा मैम सी नुवाइता फोने दुगा दगी खतंग थैदो कांदा ngaगी matangdu नाम सो कोई फेसिलिटी की डायरेक्टर अई मरु बाल कृष्ण याम फजना हाय है मणिपुरदा ngaगी मरु एब्सेंट दरकार बा दु ngaगी दरकार ओबसे अकुना फुल्ली मधु सप्लाई तौबो ngamdri aduna hajik andhra pradesh laiba formal apna sei limitare ni changa adigi trend laga mu trend laga chare basi sum chabgi wani madugi mahau guma ko aduga madugi kanaba madugi samgai protein ne am do ko krem da kana dur patlaga pumdadana ba hidak charaga lagu budu chaba haibasi maduna achanga karimta koi kanaba phangi haibagi ai ajaba leijade aduga amaronda ji koi manipurda Manipur की चीफ मिनिस्टर नोंथम बीरेन सो अचो थदांग लौदना कोई मैतै सेरें तोआन तोनबा कोई फिश फार्मर सिंदा यंथोकी बा कोई पाउता रे अदक हजि हजि बोगी नेदी कोई सेरें से क्या बोथो दे खोतो के हैबि दुदी कोई तखा बखम ngam दे अदुगा नान फिशरी की डायरेक्टर सु हदन नागे मेलासी पांथोंनबा सेम सारगा तौई हैबुम सु कोई डायरेक्टर ना अदुगा मिनिस्टर दिंगोना फोंदो गोहुम सु लैरे दंगा हैबसी मणिपुर जो नदी मणिपुर की सोसाइटी दंगा हैबसी कोई चंग दबया दब हाय तारे पण एनी द्वार हरा सो कन हायदे दो तंगा संगा हायने स्टाक नागन मसिददि फदियोना तंगा kana हायने जी पाइ पण हायबे नेदुना जी पेंबा पुथोकना दुगा कोई खब पुथोकपा कोई यांथांगी कोई ngara ai सब सिस्टर इशूसन बगसी तंगो सुसन बगसी इंटरनेशनल अवार्ड में हम फंगबा अदुगुंबा तमोनी पानेस्टिंग दुगा तोवान तोवानबा कोई मणिपुरगा की फिशरी डिपार्टमेंट पांथोकपा कोई कोर्ट कंपटीशन में हमसु फास्ट आदना अदुम अवार्ड क्या पंग्रबा अदुम मियोनी अदुना पेंगबा की वारिसी दुम अतोपा तुरेनगी कारकपदा कोना थाइना दजगिबदा दामो सुसन दकी मपाबु तोरकना पुरागा योपा होलोखिबनि हाइफोमसु होलोखिबा लई तोवान तोवामा ते जगह सिना मयांग इम्फाल दा बोगाइदा करीदा दुम ते मथंग कोई पेंगबा सी माना kana योपा दुम कोई थेंगई अदुना पेंगबागा नाकुन सिदकी मुखरा कंप्लीट मागी फुल्ली ग्रोन परकांदा मागी सी कोना खाप खरे खंगे पर सेदा कोई पेंगबा गा खाबका पेंगबा मदा जी मखा योबा पेंगबा अनी गा किलो मा सा कनो तो थनबा दगी से ग्राम चनी दगी होगा चंगा हुलुंबा पोचो दुम यावी ngana ngai चचर हो मतम सो दुना सुम पुथोरा क्वासियाम भई एंटरप्रेन्योर मैम थोलकना कोना अहल सिंह हारंबा अदगी पेंगबा थोंबा अदगी नाटोन थोंबा खाबक थोंबा से अदु होई कुकी ने योपगी महाउस जा तुरेन दगी संखलगा तुरेगी अचेन दगी संखलगा पसाद हम किंग न तौदुगा महाउ दु होई खरा कनबा लेनी अदुबु पेंगबा से कोई स्टेट किस समसु ओरेबनी और मागे तोन बा स्पास न होंदोपदा मसी चाबदा कानबा ओमेगा 4 यावबा म्याम को स्पास न होंदोप लई अकोई मा एक्सपर्ट नतबनिदा दुना फायदा फंगन बा होई किलो द लपा चापु गाइसी हजि येंगा याम कुने चाहिए हो मरी योलक प या दु खरा ताथबे जारगा सु खरा ताथबे भई से किलो द लपा चंगा गुमगा बिबिरसु स्पेशली कोई निमोल सिंगी बिजनबा दगी से रिलीफ कैंप ले लिबा मैम सिंगसु येंगांदा अदुगा सुगुंबा तामुगी साइट सु मादि बिजनिंबा मी लेरगदी मदुदसु दुम खरा दगी बिबिदना अजे तौस्ते कोई गैस का हाप गया मी इना पाम दगी लेरगा यान कंदगी तोरगा तांग लेरिबा निमोन तकोबा नु वालिंगेदा कोई नागी मेला तौनी काइनगा फोटो बथै बुदि तौनी अपसु दुम चलगा लेरगा चाय अदुम हाउबा सिगी दही नुंदा टोप टोप माउनी अदुगा पांदगी फंगेबा पेंगबा होई केदिदा चोहुम तोम याते बि बय मदुगी माउ दुगी खेदनी फ्रेश होना चाब सिगा एजा हाइजबदो अंदरदगी पुसलैबा म्यामा मदुगी पेंगबा अदगी ngakuon bai leibasi manaraga subadi माउ से खेनबनी अदुगा अमो सुजनदगी साइडगी सुमाना गई तो बुया बगे मैम सिगी अदु सु तौबा अदुगा मरुना को इंडिजिनस स्पेस मानना थमसी हम भई अदुगा मैते सेरेंगी मतंग नमदी अकोय लेगा नसु यामा तोवान तोवानबा फार्मर सिंग द पिता जुबल लेरेबनी मदु पाउदी मीडिया दा थोलकदी अदु करी लगे हायदि स्टेट डिपार्टमेंट ना द माय कंसर्न अथॉरिटी ना माने थमकनी है थमदगी